Online Manipuri Ayuki Pau Yengbiyu Pumnamak Khutlai Karbar Khurumjari Ahanbada Maruiba Pau Drone bombing the Twkhiba Sing Faduna Chairak Pigadabani CM Imphal West District ki Kangchup Sing Khongda Laiba 5 Suba Manipur Rifles MR came to drone bombing Chathaduna attack Twkhiba Thawong Chief Minister Nong Thubam Birena Kanba Mong the Yaningda Phongdokhibaga Loinana Thawdo Asigi Matangda Police na Thijinbagi Thabak Chathari Twkhiba Sing Soidana Maki Chairak Pigani High Chief Minister na Paumi Sing the High Hokhiba Tha Khara Asida Manipurda Balinski Thawdo Watho Khara Hantarabani Marak Sida Tha Asigi Taraga Marigi Numidang Pung Mapan Makhairom Tabada Kangpupi District Naknana Laiba Imphal West District ki Manung Chanba Kangchup Chingkhongda temporary oina hangliba 5 Suba Manipur Rifles ki camp ta Kuki Millitantsong Dosa drone sizinaduna bomb ani camp asigi manungda laiba bunker manakta pokhaikiba thodok laibak thibani MR ki camp ta drone bombing chatharakiba thawong leigang na hakchina lawi thawdo sigi matangda police na thigatpagi akanba thabak chathari Twkhiba Sing logi chapchaba chairak phangangani haina Chief Minister na phongdokhi thawdo sigi matangda police na thijinduna drone bombing chathaduna pokhai hankhiba adugi machet makai sing khomjinduna analysis tawbagi thabak chathari loinana lamsang police na thawdo sigi matangda case ama lakhotpaga loinana attack asi kanana chathabano haiba chapchana khangdoknabagi thijinbagi thabak chathari bani ningsingba yai mamang chahi 2024 gi September amada Imphal West District ki manung chana laiba kautukta drone bombing chathakraba matung handaki asina anirak suba oina chatharakiba attack ni Mizoram Police na AK-47 rifle taruk maru lising taraga yangkai fagat kre Mizoram Police amadi Sister Intelligence Agency ki khutpu amana maipang na Mizoram amasung Mami District ki West Phileng Police Station ki jurisdiction Saitha village ta Operation Chathabada masing yamnaba AK rifles ki nongmai maru lising taraga yangkai AK-47 rifle taruk amadi magazine ahum fawaga loinana chenariba Myanmar based Chin National Front CNF Insurgent group asigi miyoi sing thabak asida chenaba sing sufagat pangamle haina Mizoram Police ki cherol amana hairi cherol asina makha taribadi ahanbagi oina thijinbada CNF amasung United People's Democratic Front UPDF ga mari leina bani group asi Bangladesh ki Chittagong Hill Tract to yamna active oiba group asida yon bani haiba khangbangamle Mizoram Police ki West Phileng Police Station da case ama register tawduna makha ta na thijinba haure haina cherol asina makha tari Isu khudingmak diplomatic oina natraga politically wari sanaraga loisinba yaba ngaktani irang na kanaba karisu purakloi CM core isu khudingmak diplomatic oina natraga politically wari sanaraga loisinba yaba ngaktani irang na laiba asigi kanaba karisu purakloi haina Chief Minister N Birena phongdokre Amaromda Micro Small and Medium Enterprises MSME da nupi singna saruk yabagi chang asi laiba asigi oina Manipur na makokta lairi haina Chief Minister Nongthumam Birena phongdoladuna Ministry of MSME ki kumja 2018-19 ki report matung ina Manipur da MSME 12,458 registered tawbagi manungda ayambana nupi singna chalaiba oi haiki Manipur lenga ki Directorate of Trade, Commerce and Industry na sinduna Palace Compound laiba City Convention Center da Unity and RAM scheme gi matangda ngasi pangthokiba state level workshop hodopagi thoramda mathaki wafam asi phongdoladuna Chief Minister na hai Unity and RAM scheme gi oina Manipur da thadarak pasenpham asi yamna pikpana masibu hengatnaba mari lenaba ministry da taksilagani Unity and RAM scheme si Prime Minister Narendra Modi gi liching makhada mamang chahi 2024 gi March 8 da Northeast da employment generate tawnaba hodokhibani haiba wafam thamki Chief Minister na makhatar duna state asi da BJP lengak lakpadagi state asigi oina hiram kayada paikhalakpa chawkhat thorangi thabak sing asi COVID-19 pandemic amasung hauzik laiba irang asina khara apanba pirabasu chawkhat thorangi thabak maning handana lepa leitana adumak chathari agriculture horticulture amadi entrepreneur gi thabak sing khumang yang na changseli state asigi miyam gi damak paliba lenga asina hiram kayada miyam gi amadi state asigi damak yaifanaba amadi chawkhanaba thorang sing paikhali state lengak na Fishery gi thabakta akanma miyeng changduna thabak lokhatpadagi mangonda mapandagi nga laibagi chahida lupa crore chamri rom chading toramba dunga sidi crore chani rom tamang chading tawre amaromda Manipurda nongmada yerum lak ani rom chari hairiba yerum sing asi mapandagi pusilakpa ngaktani masida choba senpham ama mapan state singda chatli masigi yenglaga lenga asina nongmada yerum lak ama puthokpa ngamba mechin khinnaba tharang tawri haiba wafam thamki Narol Singh thabak pinaba pandamda kumja 2018 da launch tawkhiba startup program gi makhada thabak phangriba naha kaya amadi internally displaced person IDP singda khudong chaba phangali tharang asigi makhada IDP chahum rom kanaba phangali beneficiary singna puthokpa polam sing mapalamda thadokli scheme asigi makhada chada 30 grant amadi chada 70 na loan oina piri masigi khudong chaba sing state asigi miyamna lohonningi haina su Chief Minister na phongdoki
Manipuri isugi matangda paladuna Chief Minister na hai aikoi miyamna punna hotnaminadabagi ngasidi lamdam asigi irang asi nemtharaklei. Lairiba core issue khudingma diplomatic oina natraga politically wari sanaraga loisinba yaba ngaktane irang na laiba asigi kanaba karisu purakloi irang asi loisinaba ching amasung tam haiba khaidena punna lepminasi aikoi pumnamak Indian ni haiba wafam suthamki. Workshop aduda Chief Secretary Prasanta Kumar Singh, Principal Secretary Arun Kumar Sinha, Thoromapu amadi akhanaba mithang oina saruk yaki loinana Minister Singh MLA Singh loinana Entrepreneur Singh saruk yaki.